Nongthongbam Biren BJP Manipur Pradesh ki legislature leader oina khankhre amade anirak subo oina Manipur gi CM oina hapkhre. Union Finance Minister Nirmala Sitharaman na N Biren bu BJP legislature party gi leader oina Laothokhre. Ningsingba yai numit kharani gi mamangda Manipur gi CM Laothokhre ba Central Observer oina hapkhraba Union Minister Kiran Rijiju amade Nirmala Sitharaman ngasi Imphal da thunglabaga Manipur gi CM kanana oigani haiduna langtak naramba pumnama kokhre amade maikai kayadagi CM Sri N Biren bu thagat pa phongdok narakle amade harau tayamba su phongdok narakle Ukraine gi lan Russia gi rocket ta ExoMars rover launch tawnabagi thorang ESA na suspend tawkhre Russia ga partnership ta saba ExoMars rover mission Moscow na Ukraine da landavadagi European Space Agency ESA na suspend tawkhre ExoMars rover asi Russia gi rocket ta kumja 2022 gi September da launch tawnaba leplam banai ESA gi member state kungani thoi gi representative singi oiba mifam ama March 13 amadi March 13 ta Paris ta pangthokiba mifam amada mission suspend tawbugi ware basi lawkhibane ESA gi statement amagi matungin na mifam aduda member singna kumja 2022 da ExoMars rover mission gi matangda Roscosmos ta makata na cooperation pinaba yararoi haina lepnakhe Ukraine da landavagi paukhum oina member state pumnamakna Russia gi mayokta sel thumgi athingba sing thamkhrabane February gi athengba sarukta ESA budget ta khwaidagi chauna contribute tawriba Germany na Russia ga science ki lamda pinaba cooperation pumnamak suspend tawkhe Russia na Ukraine da landariba sibo ESA na condemn tawkhrabane ESA gi statement na makata na hai Ukraine gi mayokta akan aring singbagi thawong sing sathavadagi misi mina amade amangata kaya thogalibasi aikhoina akan ba mawong da condemn tawwe space ka mari lainaba scientific exploration da chaitheng chauna piraklibasi aikhoina sakhangbaga loina na member state sing na Russia gi mayokta athingba kaya thamlibasi ESA na mapung phana sawgatle ESA council gi mifam aduna ESA gi director general da ExoMars rover mission implement tawnabagi atai option sing yengnabagi authorization pikhe Ukraine da landariba sina maram oiraga Russia gi Federal Space Agency Roscosmos na mission launch tawba oithoklaroi haiba warep ka loina na council na director general da atai option sing khangdoknabagi ayaba pikhibane parachute ka mari lenaba issue khara na maram oiduna kumja 2018 dage yaithoktunu laklaba mission ase inau nauba ESA council gi mifam asina anauba chaitheng ama supire space.com gi report ki matungin na ExoMars rover launch asi lakliba September da Russia gi proton rocket ama sizinaraga pangthoknaba handakta lepkhibane ExoMars rover asi ExoMars program gi mission ani gi manungda ani subane ahanba mission adu DNA gi structure decoding tawbada maru oiba research pangthokliba British chemist amagi maming lawraga thonkhibane mission asi Mars planet gi atmosphere da thawai panba singgi tracing thidokpa yanaba mawong da design tawbane asiana Ukraine ga makhata na negotiation chathanaba sem sari Sergei Lavrov nakal ani gi marakta lan songnaringai marakta Turkey na watem duna Moscow amasung Kiev ki marakta anauba negotiation round chathakraba matungda Russia na Ukraine ga awang bathake trilateral negotiation chathanaba sem sari haina Russian Foreign Minister Sergei Lavrov na phongdokhre haukiba pung kun marida Manipur da miyoi ama COVID-19 positive oidai miyoi tarukna laiset asidagi faduna discharge tawkhre haukiba pung kun mari asida laiset asina maram oiduna sikhiba mata yaukhidei hauji laiset asigi active case marfuga manga khaktamak ngaire laiset asigi phagatpagi chang chada marfu draga nipan 10 ahum mapan ne